Loyalam E-PAO tabiriba khudimakpu Huitram Susmitana namidangi pau pizari ahanbida maruoiba headline. Chief Minister Virena Luchingduna Cabinet Minister Amadi MLA Singh Maha Kumbh Mela Saruk Yakhre. Awang Nongpokta Mizoram na hidak mana sizinabagi chang wangli. Khul ngakpasing asi leiramdaba tarabadi tampaki saktam kari oiramgani khathabiyu haina Johnny na phangdorakli. CM Virena Luchingduna Cabinet Minister Amadi MLA Singh Maha Kumbh Mela Saruk Yakhre. Chief Minister Nontoba Viren Singh na Luchingduna Cabinet Minister Amadi MLA Singh na Uttar Pradesh ki Prayagar sa pangthokliba Maha Kumbh Mela da Saruk Yakhre. Ganga Yamuna Amadi Saraswati Turial ahungi itinfam oiriba senglaba mafamni haina langrariba Triveni Sangam da Chief Minister N Virena Luchingduna Works Minister Govidas Konthozam Forest and Environment Minister Thongam Bisojit CAF and PD Minister L Susendro yauna MLA Singh na iruptuna laikrom ki Maha Kumbh Mela asida Saruk Yakhiba BJP National Party ki leader MP Ravi Shankar Prasad su unaduna wari Maha Kumbh Mela ga mari lenana awanungai wari sanake hari Maha Kumbh Mela asibu Saruk yanabagidamak Chief Minister N Viren ngarang Imphal thadokibani loinana ngarang numidang Minister ahum amasung MLA marisu charter flight amada daligidamak Imphal thadokibani nakal amaromda tha asiki tara dagi hogodariba Manipur Legislative Assembly gi mifam mangoinana Union Home Minister Amit Shah Manipur Legislative Assembly ki Speaker Thokcham Saidabrata Rural Development and Panchayati Raj Minister Yumnam Khemchan Delhi da laknaba khangalakpadagi state asida political ge ahongba khara lakpa yai haina nimfu ngangna ringai cherakta Chief Minister N Viren Power Minister Thongam Bisojit Works Minister Govindas Konthozam Amadi PHED Minister Laisangdem Susil Dro yauna MLA kharasu Delhi da paisin khibani Union Home Minister unaduna state asida political ge oirakliba Fivam asigi matangda kari wari sana krabage haiba chapchana khangmangamdri adobo RD and PR Minister Yumnam Khemchandi ngasi nungthel Imphal da thonglakre mahana Imphal airport da thonglabaga permission na hangba wahangi paukhum amata phongdo uyaki de hari Awang Nongpokta Mizoram na hidak mana sizinabagi chang wangli haina phongdorakli Mizoram State Cancer Naduna Mi Sibigi Masing Asi Nomanomagi Hengalaliba Asi State Asigi Miyamna Hidak Managi Potok Sing Pakistan Season Badagini Haina Experts in the Fondorakli Mizoram State Asi Indiagi Oina Hidak Managi Potlam Sing Kwaidagi Yamna Season Naba State Oire Haina State Asigi Health Officers in the Fondorakli National Program for Prevention and Control of Cancer, Diabetes, Cardiovascular Diseases and Stroke ki data singi matung ina in Kumbh lising ani tarani pandagi ta kuling lising ani kulhumdoi fawbada cancer laina na maram oiraga yamdrabada state asida mioi lising taruka chatrek nifumanga gi punsi loikhre Hariba data asi state asida pangthokiba World Cancer Cat Observation da puthokibani chahigi oina cancer laina na sihen kiba figure gi matung ina inglising ani tarani panda mioi chamapan ga marfumanga siki inglising ani taramathoi dana mioi lising amaga marfumathoi siki amade inglising ani kunda mioi lising amaga chama siki aduga inglising ani kunmathoi da mioi shikibi masinga si lising amaga chama kunthani pan hengalaktuna inglising ani kunithoi da Lising amaga chama kuntramathoi oiki amadi inglising ani kulhomdoida mioi lising amaga chahum siki hari amaromda hauzi Mizoram state asida cancer na naba mioi lising taramathoi ga chonga humpumathoi leiri haina Mizoram State Cancer Institute ki report amana phongdorakli Masigi manungda inglising ani kulhomdoida cancer na naba mioi lising ani ga chama record tawduna khwaidagi yamna cancer naba chahi oiri Khul ngakpasing asi leiramdaba tarabadi tampaki saktam kari oiramgani khathabiyu haina Johnny na phongdorakli Advocate Maisnam Johnny Maitei na Yakhre khul ngakpasing tampak nganaba miyamgidamak thoklakibani case amagidamak fakiba khul ngakpasing gi mathakta makhal kayagi case pansillaga Imphal da loishanbe yaba case adu Delhi da transfer tawduna khul ngakpasing maranai tahanbiganu ngasi Manipur Press Club ta pangthokiba pawgi mifam amada Advocate Johnny Maitei na makhata na hai Hauzik Ladiba Kulangakpa Sing Asi Leramdaba Taragadi Valley Saktam Kari Oramgani Khantabiu. Makoida Maram Chadana Miot Mine Chatabadana Tana
कोर्टा चथोक चसिन तौबदा वरा खक्तंग पुब थांगबा ngamloi zoni na makha tana hai ing kumja lising ani kulhumda gi September 13 ta fakiba konthojam romozit athopam kazit Michael Mangangcha Kaisam Johnson Amadi Anand Moirang Thembu Imphal East Porompat Police na Faraga Matung Special Judge Manipur gi Bench Amana Vel Pikraba Matung Moirang Them Anand gi Mathakta NIA Amadi CBI na Verma gi conflict asi hena chauthokna ba thizilapani Police station singdagi khulai lakpani haina punna case mari pansilapda natana case asi Delhi da transfer tawkhibasina khulngak pasingna atatai oina case paiduna leire mokhoi manga maksuraga chaba ngaktani India gi mayokta lal hoba thoklakiba natte miyamgi damak thoklakiba mokhoibu victimize tawbasi yaningde haina mahana makhatana phungdokhi Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom sumating pangbiyu Itham Moirang Purel Tumu Khonggi Khunja Singna Mifam Phamkhrei Imphal East District ki manung channa Itham Moirang Purel Amadi Tumu Khongga nakna leriba mall home khulda cookies sing amuk hana khunda sinaba center lenga na paikhalapa khongthangi mayokta Itham Moirang Purel Amadi Tumu Khonggi khunja singi oiba achoba mifam ama pangthokhrei center lenga ki nakal namagi oiba mityengda maitai sing na thairam laga cookie resettlement taunaba honarakpa thawong khunja singna yaba ngamloi awang ba thakta yaningde haina maike adongi miyam gi loop nongpo ngang palup ki advisor Dewal Takhelambam na pendaba phangdorakli ngasi tumu khongda pangthokiba miyamgi mifam aduda nongpo ngak palup ki advisor Dewal Takhelambam na hai irang asina maram oiraga maitei khul kaya tumna manghan kiba asidigi center lengak na karisu nachungdana loiri Fineland Mall area gi manung chanaleriba mall home hariba khul asida cookie militant KLA Amadi Myanmar da yumpham oiba KNAB gi kader Chani Rom Lady haiba wafam NSCN gi maikadegi thamlakpat leikrabani mall home khul da changsilakliba cookie militant sing asi laksinaba nongpok ngak palup ki maikadegi haukiba ing nisingani kunmari gi September tang 12 yauna thengkhang kayarakta mari lenaba singda wakhat khiba leikrei makha tana chingthaktagi nongmai kaptharakpa yabagi phibam da leiringai cherak asida Molham Khulda BSF company thamduna cookie sing amuk hana thamnaba honarapat laibak thibani nakal animakki resettlement ki matangda lenga ki oiba chap chaba firep ama lauthok tringeida cookie gi khul hana khunda leitana bat honarakpa asimak irang asi makhata na chathanabagi chebaw thabaga pangkhakni haina phongdokhi nakal amaromda ngasi mifam aduda wangang loi oina saruk yakhiba senior journalist Hemant Kumar Ningomam na hai cookie militant singna maitei khunja singda landaba horapa matamda convener by haibada lengakna amadi security force na kalambadi ngasi khulngak pasing thorak liba ase thoklamloi miyamgi punsi amadi lanthum kanba ngamkhidaba sing adu kauthoklaga ngasina khulngak pasing fa punna ba honarakpa achumba khongthang nate lengaki asoiba sing masana yazaduna tangdu leitaba purakpa amadi khongthang kharada khulngak pasinga yasinaba changi haina phongdokhi NPP Manipur unit ki working president oina Khetrigao STG MLA Sheikh Nur Hassan Hakrei Khetrigao STG MLA Sheikh Nur Hassan bu National People's Party NPP Manipur gi legislative party ki leader oina hapkhibaga loinana Manipur Legislative Assembly da opposition leader gi pham haplaba yana leire MLA N Kayasina lekhidraba matung Manipur gi hanagi deputy CM oiramba Yumnam Zai Kumar bu NPP Manipur unit ki interim president oina khankrei Lonana Khetrigao STG MLA Sheikh Nur Hassan na working president oina hapkrei Silong dangarang NPP gi national president Conrad K Sangmana thokiba cherolama gi matung ina hanagi president oramba Dadubi STG MLA N Kayasina lekhidraba matung Manipur unit ki president pham hangdona lerekhi party gi constitution gi article 11 gi matung ina Yumnam Jai Kumar na makha taba order ama thoktriba fawba interim president oina thopuragani amaramda interim president Jai Kumar na thokiba cherol gi matung ina Khetrigao STG MLA Nurbu MPP Manipur unit ki working president oina hapkhibani amaramda Manipur Legislative Assembly gi speaker T.H. Saityabrata na phongdokibada chief minister N Viren Singh gi lengak asida support torabadagi handokraba NPP gi MLA Singh tha asigi tara dagi hogodoriba assembly session da opposition bench saphamlagani phongdokibaga laikhrabani combing operation da khuchukulai kaya phangkhrei
ngasi ayu pung 3:30 pung 9:30 fawba security force ke apunba team amana Kakching district ki wangu mamaiching amadi Nongyai Hill range ta operation tathabada khusukulai kaya phangba ngamkhre operation adu Kakching district ki SP TS Bikramjit ki miyeng makhada Sugunu police ki SDPO na Luchingduna CDO Kakching unit wangu police ki Oshina Luchingba team Taruk Suba BSF battalion ki E-PAO ki team 46 Suba RF Koigi team Amadi Ani Suba Maha regiment ke apunba team amanda chathakibani operation aduda phagalaba khulaising adudi single barrel rifle ama ahangba magazine galoinana body number ED 8641 thaba SLR rifle ama 36 HG grenade ani tear gas grenade ama tear gas shell ama Chaurakna gram chatrukrom lumba IED ani makhataba aingi oiba thabak sing lokhatnaba wangu police station da Yakhre hari Maira Pabi Imalup Singna protest Yakhre ngasi Imphal East District ki Khatrigao SG Kongpal Iran Fam Thongkhong da leiba Maira Sangdap apunba Maira Pabi Imalup na sinduna hauki bachahi ki December 13 da Thobal District ki manung chana leiba Salungpham School maya da police commando na nongmai kapada khulngakpa ama sikhiba amadi taruk phajinduna ngasi phawa thadoktuna leiriba thawong asibu yaning da bphongdoktuna set in protest Yakhre protest adu da Saruk yakhiba Maira Pabi Ima Singna mahiroi hatpa yaning de khulngakpa phaba yaroi Thobal SP Chuchampur natraga Kangpopida khudakta transfer tawgadabani khulngakpa hapada chenaba police commando sing thabaktagi lawthou kanglei paktagi apswa lawthou haiba khulaw kaya su lawkhi miyoi ama makhongda kaplamlei Sakhangdaba singna nupa ama makhongda nongmaina kaplamlei police tagi phangba pawge matung inna Chuchampur gi mandop lekhaidagi greeting ngamba leisang them chahi kunipan hojikna langje laktuna Langol Gambiles John 4 da leiba miyoi asi Sakhangdaba miyoi singna ngarang numidang pung mapalom taba matamda Imphal West District ki Lamphel police na konba Gambiles lambida mahaki oithangba faiganda kaplambani Catering ngamba leisang them hojik Janims sa security oina thabak tawbani kari maram gidamak kanana mahakpu nongmaina kaplamli bano haiba hojik makki oina chapchaba khangba ngamdri police na case ama register tawduna thijinba hokre hari Naha singi mayokta leiba budget ni haina phangdorakli Union Ministerna chaliba chahi asigi oina handakta parliament ta puthokiba budget asi naha singi mayokta leba amadi akhanaba state kharagi yenglaga puthokiba budget ni haina Manipur Pradesh Youth Congress Committee na maral sirakpaga lonena budget asigi mayokta akanba kholaw kaya lawkhre Manipur Pradesh Youth Congress Committee gi thongmi singna sinduna hianglam awang lekai da budget asigi mayokta khongjang changsin khibaga lonena budget asigi mayokta wafam kaya phangdokre Khongjang asiga mari lenana committee asigi president wahengbam anana phongdokhibada handakta puthokiba budget asidi tasaina naha singi damakta karisu khandraba nahagi mayokta leiraba budget amani masi India pumbagi oina khwaidagi laibak thibani hojik asi artificial intelligence ki irang ama oirabani asiguma matam asi yauraba phawbada budget asida AI automobile optics science and technology na chingba industry kayagi matangdadi mami taba uba phangde haina su phangdokhi Mahana Makata na Mara Siraduna Hai, budget asi Modi government na political gi Kudong Chaba Lona Bahonaba, Michang Mikai Naiba budget amani. Budget asina Vihar Gumba Akanaba State Karakakta Makanaba Piri. Hojik Chahi Ani Hena Mai Chakla Liba Tangdulay Taba Labangam Driba, Manipur gi Matang Dadi, Karigumba Wapam Amatasu Pande, Akanaba package Amatasu Pande, Hainasu, Pendaba Wapam Kaya Fundoki. Paugi marak thatna Loyalam E-PAO tabiriba khudimagna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom sumateng pangbiyu Aroibada maruba pau amuka hana pizari CM Birena Luchingduna Cabinet Minister Amadi MLA Singh Maha Kumbh Mela Saruk Yakhre Awang Nompokta Mizoram na hidak mana sizinabagi chang wangli Khul ngakpa sing asi leiramdaba tarabadi tampaki saktam kari oiramgani khanthabiyu haina Johnny na phongdorakli Matang asida Loyalam E-PAO na numidangi pau pibil lezari tabiri ba khudimako amuka hana khurumjari